ꯇꯔꯥꯝꯕ ꯈꯨꯔꯨꯝꯖꯔꯤ This window meeting tabiri sing bu surbala maireba matram nokchuri ngasi Manipur gi tongan tongan ba pausi singda fongnariba maruiba pausing khomjin jeduna miyamda pautamjari ahanbada maruiba pau numit tareni gi manungda mangkhriba miyoi sing phanganba ngamdrabadi makoi gi khongol miyam hopna line ba warep laukrei mafam khangdriba angang sing gi hakjang phawa phanganba ngamdaba lengakta khwairamban kaithel phambi singna mai hongna saurei khulngak pachatpada accident thoktuna laikhidre hairiba pausing asina huyelanba pauchi gi maruiba headline sing oire Ningol chakobagi pot leiba lakna dabana khwairamban kaithel mahausaga manadre potfam dukan kaya khulang khang kaudaba yaure tangdu leita draba Manipur mafam anida bom thamjilamle amagida nongmai kapselamle ST demand mass miss call campaign chathagadori lalsu thengnagani senmitlon su phaganaba honahangani siam hariba pausing asina actual express pauchi gi maroiba headline sing oide India gi ahan boina Manipur da transgender children home chalairei Ningol chakauba pot sitnadre dukan phamli basing hakam chalaga leinare thiba khangdana leiribasing numit tare ni gi manungda puthoktrabadi miyamna makoi gi khongul liba chatlagani Manipur da law uba yadaba mafam sing khangdoknaba aerial survey chathakre hariba pausing asina sana leba pauchi gi maroiba headline sing oire Drug ki lambi olakliba Mizoram da crore niphunithoi gi drug fagat khrei nomai kapsilamba bom thamjilamba lepalaite little clinic na inmate singda mateng pangkhrei pausing asina Sanga Express pauchi gi maroiba headline sing oire Abinas Anthony gi mari makong chayolamagi manungda khanghandrabadi miyamna khongul liba chatnaba lepna khrei mama oibi sing khongjang changsilaklabadi MLA minister sing maisa langlakani khangbiu kaithel phambi ST lista chalhanabagi khongjang oina mass miss call campaign changsin gadori pausing asina pongnafam pauchi gi maroiba headline sing oire Hauzik mapung oiba pausing pizari Manipur da thokliba irang asiga mari leinana lamdam asida tangdu leitaba hanjin hanaba Indian Army na paikatpa confidence building measures CBM gi thorang ama oina Manipur gi law uba yadaba mafam sing khangdoknaba drone survey chathakrei agricultural Cultivation Assessment Team ACAT gi makhada chathariba thorang asiga mari leinana Defense Ministry gi wangangloi amana agency da hai Manipur gi irang asina maram oiraga law uba yadaba mafam sing khangdoklaga matau karamna law uduna mahausa gi fibam da hanjin hanba yanabagi thausil paikhatnabagi damak survey asi pangthokpani Moirangpurel itham tumukhong kaithel manbi molthung nungbrang bongbal kholena chingba mafam singda chathaba aerial survey aduda mathau thaba machak matum punamak army kalamna thoki masi district administration singchu saruk yakhi Manipur da thokliba irang asina maram oiraga law uba yadraba langwi singi khudong chana bagi nama Union Ministry of Home Affairs na lupa crore kuntrani pine dasmik Sinotaruki project kaithiba laikhrabani project asina state asigi ching amadi tamgi district nipan gi low hectare lising manga ga chama kuntret dasmik sino nipan consent gani mamang thak tagi haungna state asida low uba yana bagi damak ahan ba security force na ngak sen bagi thabak chathaduna laklibani Maitai Mitai Tribe Union MMTU World Mitai Council WMC amadi Kanglaipa Kanbalup KKL ahumna khutsamnaduna Maitai singbu Indian Constitution gi scheduled tribe ki lista chalhanabagi khongjang ama oina tha asigi kundagi hauraga December kun fawba mass miss call campaign changsin gadori haina MMC Finance Committee convener Thoksom Gopi Mohan Singhana Cherol amana hairi Cherol asina hai Maitai singna haujik oiriba phibam kaya asi nainerba matungda Maitai Mitai Tribe Union MMTU na miyam gi matenga loinana Maitai singbo amuk hanna Constitution gi ST lista yahonnaba lepa leidana honnabagi saruk ama oina campaign asi changsin gadabani campaign asi karino amadi kariginabak masi tangai fadaba ama oiribano haibasi marik chumna khangminanabagi dama campaign asi gi matangda Manipur gi mafam kaya da paksana camera meeting small group meeting na chingba kaya lepa leidana pangthokli amadi pangthokhigani ahanbo oina Jenims gi director na haudokiduna Manipur gi mafam kaya da November taruk hauduna miss call campaign asigi matangda poster campaign bank drop flex sticker campaign chathabasu haukre loinana Manipur gi mafam kaya da hoarding kya marum khinduna hiram masigi matangda munna khanganaba hotnari mathakta palliba thabak thorom kaya asi pangthokpada sel changbana maram oiduna miyamna bank account number mari ani suino taruk mari taruk mapan sino manga tare taruk SBI
IFSC code SBI IN 001-390 दा सेल की मतेंग पांगबियु हाइरी National News Border Security Force amadi Punjab Police na nongaijing nimita Amritsar ki manung chanba Nesta khungangda China da saba drone ama phangba ngamkhre quadcopter asi Nesta village ki mayai maktagi phangba ngamkibani November 12 gi ayuk anganbada drone nama leire haibagi akaknaba paw phangbadagi BSF amadi Punjab Police na apunba operation ama khungang asida chathaki operation asi ayuk ki pung 8:49 chatpadagi hauki masida Nesta khungangi labuk amadagi drone asi phangba ngamki hauki ba irai nimitasu BSF na China da saba Pakistan ki quadcop don ama Punjab ki Taran District International Border mayadagi phangba ngamki masigi mamang November 3 amasung marigi lonaba numidangda BSF na Firozpur District ki Tindiwala khungangdagi Pakistan ki drone ama labuk mayadagi phangba ngamki haidiba drone sing asi ngamkhai wangmadagi drug smuggler singna India da drug thajinbada sizinaba drone oigani thajanari International News Gaza City laiba UN facility da Israel air strike zatharakiba aduda miyoi kya sikhibaga loinana kaya amana soki haina United Nations na phongdokre Israel na bom thadarakiba UN facility aduda Palestinian kaya langi maisa digi nanthoknaba changjapam lauduna leiraki adugma miyoi singi mathakta bom thadarakpa sina maram moiraga misibege changyamna wangki asokpasu wangki haina United Nations Development Program gi warol amada phongdorakli hojik tathariba lan asida micham masing yamna siba amadi sokliba asigi maram sungsa chadaba amani haina UN na phongdorakli UN Agency for Supporting Palestinian chalaiba awang thangba Gaza gi bet Lahia da laiba school amagi compound da changjapam lauriba Palestinian kayagi marakta Israel na nong thaktagi bom haidarakibani mafam aduda lairakiba miyoi sing adu Hamas amasung Israel gi lan asida mayum makai leitabadagi school asida changjeduna lairakiba ngaktani UN Development Program gi oinasu Israel na bom thadarakiba asida staff chama hena siki haina phongdorakli laiba kayana Israel bu Gaza da bom thadaba leptuna mafam asida leiriba micham singda tengbang bagi potlam sing piba yahanaba taksin ba Israel gi maikedi gi wafam asi taba tawdana Hamas ki mathakta leptana landava ki thabak chathari leptana bom thada basina mara moiraga Gaza da sikhiba apun masing lising taraga matoi henkre haina panari Israel gi bombing asida Gaza da laiba Al Sifa Hospital dagi cardiac ward amang ata thokre hospital asi Israel gi ground slot ta amuka hena amang ata thoi hairi Hazik editorial gi warol Asengba ama hairo miyamna thokpa tawro hairibra me ahumdagi kuki lamhenba sing amasung makoigi militant singa chatharakliba tamthireba lan asigi maram lansina ohalakliba phimam singi namituna udabra nakoina lan sigi matangda kari hairibigi haibasisu nana singdu tadabra udaba tadaba oiramloi miyam punna tinba thauramda saruk yaduna ngangthok saktorakpadadi kupna yengli monitor tawri balance ki thabak chatharakpa miyoi leibak sigi logi matungina cherak pigini haina toina hairai wafam sibu lan sigi phibam loinamak uraga taraga hairak libra natraga haifam thoi haiduna hairak libra udaba amasung tadaba oiragana makoktagi hauzik pawagi phibam sing amata chithadana sitnana namituda khudombina thillaga takpangamba miyam leiri Uraga taraga usinadaba oiragana madugi maram sing miyamda fongna hairo lana sigi maram amasung talakliba demand singi matangda Manipur lengakna kari firep laurabage separate administration piba yaroi territorial integrity kaiba yaroi khaktang hanjen chinfa puraga haibadudi miyamna taningdre maramdi demand sibu piba pidabagi laikhai tagadoriba union lengakta ngasi phawbada kari haiba natraga taksinba ngamlage home minister amasung defense minister dagi khara wangkhatlaga prime minister Narendra Modi unaba fanglabra unazage haiduna kayarak haizakrabage yabiraktribaduna karigino Manipur dagi separate administration piba tarabadi aikoina masi phawbudi tawrakani haiduna akaknaba arepa khongphamgi firep khangan kiba yawkrabra asengba achumba wahangsi yamankhre masina se loidri
अदुबु पाउफुम पिबिनबा लैतबनिना हंगलरोय अदुम ओइनमक प्राइम मिनिस्टर ngasi फावुदा उनसी केरक्ट्रिबदुदि नकोइना पांगदबा अमसुंग नरिल पांदबगी ओइरंगनी मरमदि सेपरेट एडमिनिस्ट्रेशन तालकलगा पिबा यारोय पिबिगनु हाइजरपगी महुत्ता करीदगी मतौ करमना डिमांड सी तालहलक्लिबनो डिमांड सी तालदुना लो थुगाइबा थबक चथरकपा कैदोबगी ngमहलिबनो हाइदुना ओनसिनदुना हंगलगदि खुमनिंगाइ लैगद्रा डिमांड सी पिबिगनु हाइजिंगैदा मरम चादबा डिमांडी तालकपा यारोय हाइदुना हौरकपदा अरैबा पांगल पुथोकदुना ममु येथेकलंगदबा नत्रा तोरबुंग बंगलादा नोंमै कापसिनदुना युममै थाबा हौरकिबदु नरेंद्र मोदी अमसुंग अमित शाह पायरक्तुना खामकिदे हाइरुबा यागद्रा हाइरुबा ngमगद्रा मरम मसिना हौजिक लाक्लिबा वाफमदि अमांग अता मतंग मतम चाना तौगदबसिंग तौहौदबदगी ngasi tamthiraba phibam ama oirakle phibam si tha taruk henjelaklaba phawbada machi lenghan bangamdre henna areng puthare laksin ba fazin ba ngambagi wangmada leire maramasina haujikti asengba ama hairo miyamga nakhai sengdokna ba chumlagani adu ada tawragumsi sakma yengnaragumsi asokpa siba leptribani lansi khamba ngamlaroi hairagana kanana khamdori यूनियन लैंगाकना ngमगद्रा नत्रगा खांबीरो हाइरो ताबीद्रगना मियामना पुलगा करी तौगदगे खनरो आइखोइगी ओइना पांगल थौना अमता लैजद्रे हाइबो ओइरगसु हाइरो मियामना थोकपा तौबीरो हाइगेसु हाइरो मियामगी तमक लै हाइबसु थोकपा मियामगी तौगदबा थबकना तौबा ngमदबा चाकलिबा मैदा मखुतना युमथंगनबदा वैरक्तनबा होटनबदुदि नथौदु तयोनै हाइबनी लानफमदगी सोकलगा लायेंबदा टेंबांगे हाइबदुदि मियामसे मचिन मखा फैरेंग तुरेंग चिंगलबनी काउथोकनु ngasige article haining ba hairakpa manipur da thokliba irang asi taseng ba lan haibadumak natrabasu furup amana amagi mathakta lan chatharakpadagi tangai fadana furup amagi maikai dagisu lan amagumna changsilakpadagi haujikti furup ani gi marakta soknaba lan haibadu oire tawbatabu leibak amaga lam amaga soknaba lan adumakti natte furup amana hek haurakpadagi furup atopaduna su paphum piduna soknaba makhalgi lani leibak amagi state amagi manungda leiba tongan ba furup singi marakta furup ani gi oiba lan oibana tasengna conventional war sunate tawbatabu haujikti malem asigi achoba issue ama oiriba umangkan ba haibaduga mari leinana protected forest amadi reserve forest sing mathong maram khangdana pangkok ta kokthokpa lamdam asida atopa leiba ki miyoi sing lona pangjang de sangsilaktuna umang sing kokthok khunda silakpa amadi lamdam asigi umang sing kokthok laga drug sungbada seasonana ba paksana popi tharakpa asina chingba mayam asibu lengak na thingna ba hotnarubada lengak kaning thina wari sanaga da ba furup amada on sinduna hatpa yummai thaba furup adugi miyoi sing takthokina ba hotnarakpadagi tongan ba administration tanbagi changsilakpa lani lan haibasi lani lan haibas da tawgadaba tawroidaba haiba mayam ama lei hairabsu lan soknariba nakan singi marakta chapsana malemna yanaraba chatna kanglon sing ngakna badi natte mahabharat ramayan gi matamdagi hongna haujik malengi mafam kayada soknariba achau achawa lan sing dasu tawroidaba mayam ama tawnari tawbatabu ifong phongna amadi miyamna ikhang khangnaraba thodok singda chin pangthi da thina duna drama tawbagi mawong simadi ikainingai ni hoi lalakta miyam ikhang khangdana aran ba thabak tawbudi miyam khangdabana thoidokna haksinna laurudrabasu lalak nataba phibam sing amadi miyam mamangda aran ba thabak sing pangtawba tawba amadi oidaba pangangda ngangbudi ikhangda khangnagadaba leibana yamna ikainingai ni chingi district headquarters amada chatkiba santi oiba solidarity rally amada security force ki miyoi sing nataba singna afaba makali khulai sing paiduna rally chatpada yausin badagi hauraga manipur da thokliba irang asibu haurakpana furup amagi miyoi singna hauraklaga atopa furupna haurakpani majority kangpuna minority kangpuda chatharakpani religious majority ki kangpuna religious minority ki kangpuda chatharakpani haina malem asida utnaba hotnarabasu mai paktriba asi ikhangda khangnaraba wafam singda namthak tawnaba hotnaba chumde haiba takpani yanare moina hairi makai yarani haiduna moreda central force maru oina assam rifle bsf amadi state force na punna chathakiba kombung operation singda state force na ot naibagi thabak chathai haina maral siduna malem asida state force pu maral hector season baga loinana state force tabagi state manungi maru oiba mapam amada thabak tawriba singbu tanthokna ba hotnabada assam rifles ki thongjinda leplurabasu operation asuda state force na aranba tawkide haina central force ki makok thongba singna phongdoktuna madugi chapsana video footage lai hairubadagi drama gum toksinara masing hannaki
चुम्मी सेंट्रल फोर्स ओइगेरा स्टेट फोर्स ओइगेरा इरांग थोलकपा मतमदा लो एंड ऑर्डर ngaknaba hotnarakpada ka henba thabak sing chathari haiduna miyamgi maikaidagi penadaba mayam ama leitabadi natte adu miyam mangda amadi miyam khangna chatharakpa thabak singdani adubu tausu tawdaba thabakta state force ta oigera central force ta oigera lalakni haiduna su kari su tamngadaba matamda lan hekta maral season badi chumde yai haiduna oidaba pangang dangang su chumloi malemgi miyamna nokna rakani karemna rakani central force oigera state force oigera security force oibagi check post na chingba hangduna achat awong singi marakta chingneningai obesing detain tawrabasu tawdrabasu verification tawba haibasimadi tawfam thokpani hauziki manipur gi oriba phiba masida hena tawfam thokpani adubu marup mapang oibani yanabani haiduna security force na tawriba thabak sing adu tawba yaroi haiduna hekta irang hauzilurabadi nahan makai marup mapang oina lairamlabasu migi tawfam thokpa mathauda yeselakpadagi onsilakpa masana tabani onsilaklaba security force kangbuduna miyamdo onsili haina लान मराल सिजिंदुना सिन थिजिलुरबदी हेन्ना खुदोंचादबा फिबम थोक्लकनी चुराचानपुर डिस्ट्रिक्ट की युमथंगनबा स्टेट मिजोराम की आइजोल ताबा लंबीदा थोखिबगुमना मणिपुरदा हौजिक अकीबा फंगलबा इरांग लेबगा लोइनना खरा शांति ओइबा मानबदगी हेक्ता खुद थोक्नरपगी थौदोक सिंग थोक्ली असिगुमा फिबम असिदा कना गुम्बा फुरुप सिंगना लालकनी हाइदुना कनानसु खंगलरोय हाइबगी मोंगदा कनागुम्बगी मथक्ता मराल सिबा सुंगतौ तौदबा थबक सिंग तौई हाइना यामना कीदना हेक्ता हाइजिनबदी मीनसु लाइनसु यागदबा मानदे फिबम पुमनमक्ता लान मरान सिजिनबा अमदी यारनी हाइबगी मोंगदा चिन पंक्तिदा थीदुना पंगांगदा ngangbगी थबक्ति तौदबना ख्वाइदगी हेना फै कयाम कुइना मुक्नदुना हाटनदुना लैगनी नोंमदी शांति हाइबदु सोइदुना लाकनी मणिपुरदा थोक्लिबा असिदी लाइरदुना पृथ्वीगी लांजाव सिंग अमदी लैबाक अमगी मरक्ता यामना थीना सोक्नरिबा लानफम सिंग फावबा कोनदी शांति लाखिबा ngakतनी कोना माइ हाइगतपा ngamloidaba मवंगदा चिन पंक्तिदा थीबदी फै अमनस थीदबदी फै अमनसु आर्टिकल असिबु इबीबा के